ꯂꯣꯏꯖꯤꯡꯁꯨ ꯐꯨꯒꯍꯧꯒꯠꯇꯨꯅ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯪ ꯑꯩꯈꯣꯏ ꯗꯌꯥꯒ ꯈꯪꯅꯕ꯭ꯔꯥ? ꯅꯪ ꯗꯌꯥꯒ ꯇꯤꯟꯅꯕ꯭ꯔꯥ? ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯃꯇꯧꯃꯛꯅꯦ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯅꯤ ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯃꯤꯀꯨꯞꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯃꯣꯏ ꯅꯧꯍꯜꯂꯤ꯫ ꯈꯪꯅꯩ ꯇꯤꯟꯅꯩ꯫ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯗꯌꯥꯕꯨ ꯉꯥꯏꯍꯧꯔꯤ ꯍꯥꯏꯅ ꯅꯪꯅ ꯗꯌꯥꯗ ꯈꯔ ꯇꯝꯕꯤꯌꯨ ꯀꯣ, ꯁꯣꯏꯗꯅ ꯇꯝꯕꯤꯌꯨ꯫ ꯁꯣꯏꯗꯅ ꯇꯝꯒꯦ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯤ ꯅꯪꯁꯨ ꯅꯨꯡꯁꯤꯕ ꯊꯨꯡꯅꯕ ꯑꯣꯏꯖꯔꯣ, ꯑꯩꯅ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯣꯏꯖꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯔꯃꯦꯜ ꯇꯥꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇꯦ, ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯌꯥꯏꯇꯝꯕ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯆꯥꯎ ꯁꯥꯡꯂꯕ ꯃꯁꯥꯗꯨꯒ ꯂꯣꯏꯅꯅ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯥ ꯑꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯍꯪꯂꯛꯏ꯫ ꯏꯆꯦꯒꯤ ꯐꯤꯕꯝ ꯀꯝꯗꯧꯔꯤꯕꯒꯦ? ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯤꯁꯤꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ, ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯑꯥꯔꯊ ꯂꯤꯁꯤꯡ ꯆꯦꯟꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ꯫ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯃꯔꯧ ꯂꯩꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯇꯝꯕ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯈꯔ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯅꯨꯄꯤꯗꯣ ꯈꯣꯡꯐꯝ ꯂꯦꯡꯉꯤ꯫ ꯂꯩꯁꯤꯗꯒꯤ ꯄꯥꯎ ꯐꯪꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯌꯧꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯈꯜꯂꯨꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯎꯍꯟꯕꯤꯔꯤ꯫ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯗꯕ ꯋꯥꯍꯩ ꯑꯃꯃꯨꯛ ꯅꯪꯒꯤ ꯆꯤꯝꯕꯥꯟꯗꯒꯤ ꯍꯥꯏꯔꯛꯂꯅꯤ꯫ ꯊꯥꯖꯕꯤꯕ ꯊꯥꯖꯕꯤꯗꯕ ꯃꯤꯒꯤ ꯃꯤꯒꯤ ꯋꯥꯈꯜꯅꯤ, ꯑꯗꯨꯕꯨ ꯑꯩ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯏꯆꯦꯅ ꯂꯩꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯔꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯌꯥꯏꯇꯝꯕ ꯈꯨꯝꯗꯦ꯫ ꯃꯔꯥ ꯂꯩꯔꯨꯕ ꯀꯧꯕꯅ ꯃꯁꯥꯗꯣ ꯏꯇꯨꯛ ꯇꯨꯛꯊꯩ꯫ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨ ꯂꯩꯕꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅꯁꯨ ꯋꯥꯔꯧꯕ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯪ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯧꯔꯤ, ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯏꯔꯥ ꯂꯩꯔꯨꯕ ꯑꯩꯅꯤ, ꯄꯤꯅꯤꯡꯉꯥꯏ ꯄꯥꯈꯨꯝ ꯂꯩꯇ꯭ꯔꯤ꯫ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ꯫ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨ ꯌꯧꯅ ꯏꯀꯥꯏꯕ ꯄꯤꯔꯒ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯏꯊꯟꯇ ꯍꯟꯖꯈꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕꯇ ꯑꯣꯏꯔꯅꯤ꯫ ꯀꯅꯥ ꯑꯃꯅ ꯀꯧꯗ꯭ꯔꯕꯁꯨ, ꯀꯅꯥ ꯑꯃꯅ ꯂꯥꯛꯎ ꯍꯥꯏꯗ꯭ꯔꯕꯁꯨ ꯉꯁꯤꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯤ꯫ ꯏꯀꯥꯏꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯅ ꯂꯥꯛꯄꯤꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯏꯍꯧꯔꯛꯂꯦ ꯅꯨꯄꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗꯣ ꯄꯤꯔꯥꯡ ꯏꯍꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯤꯔꯥꯡ ꯃꯥꯒꯤ ꯄꯜ ꯊꯤꯡꯅꯕꯗꯤ ꯍꯣꯠꯅꯩ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯃꯈꯛꯇꯔ? ꯈꯔ ꯌꯥꯝꯅ ꯍꯥꯏꯌꯨ꯫ ꯅꯣꯡꯊꯥꯡꯒꯨꯝꯅ ꯂꯥꯛꯑꯒ ꯑꯀꯛ ꯑꯔꯥꯎ ꯀꯌꯥ ꯈꯥꯛꯂꯝꯂꯕ ꯃꯇꯨꯡ ꯀꯔꯤꯒꯤ ꯅꯣꯡꯊꯥꯡꯒꯨꯝꯅ ꯍꯟꯈ꯭ꯔꯤꯕ? ꯑꯩ ꯂꯥꯜꯂꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯀꯅꯨ, ꯃꯗꯨ ꯆꯟꯅꯐꯝ ꯂꯩꯇꯕ ꯋꯥꯍꯩꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯂꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯈꯨꯗꯤꯡꯃꯛ ꯑꯣꯏꯍꯟꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯅꯊꯧꯅꯥ ꯑꯗꯨꯛ ꯂꯩꯈꯤꯕ ꯅꯪꯅ ꯉꯁꯤꯅ ꯀꯔꯤꯒꯤ ꯁꯣꯟꯊꯔꯤꯕ? ꯃꯗꯨꯕꯨ ꯄꯛꯆꯕ꯭ꯔꯥ? ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯌꯥꯏꯇꯝꯕ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯤ꯫ ꯆꯝꯅ ꯌꯦꯡꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯀꯌꯥꯅ ꯎꯝꯁꯤꯟꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯕ꯭ꯔꯥ? ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯪꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯂꯦꯞꯂꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ꯫ ꯀꯨꯏꯔꯛꯇ꯭ꯔꯦ, ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯂꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯄꯨ ꯀꯅꯥꯅ ꯂꯥꯛꯅꯤꯡꯕ ꯌꯥꯎꯕꯒꯦ? ꯂꯨꯍꯣꯡꯕ ꯂꯥꯛꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯏꯆꯦ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯆꯨꯝꯃꯤ, ꯋꯥꯔꯧꯐꯝ ꯊꯣꯛꯏ꯫ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯐꯝ ꯊꯣꯛꯏ꯫ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯅꯨꯄꯤꯗꯣ꯫ ꯏꯇꯤꯡ ꯇꯤꯡꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯥ ꯋꯥꯀꯠꯄ ꯍꯧꯔꯛꯂꯦ꯫ ꯋꯥꯔꯧꯏ, ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯗꯕ ꯉꯝꯂꯣꯏ꯫ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯧꯏ꯫ ꯑꯩꯁꯨ ꯋꯥꯔꯧꯏ꯫ ꯏꯁꯥꯅ ꯏꯁꯥꯗ ꯑꯩꯁꯨ ꯋꯥꯔꯧꯕ ꯊꯝꯖꯩ꯫ ꯅꯨꯄꯤꯗꯣ ꯀꯞꯂꯛꯂꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯅꯤꯛꯂꯛꯂꯦ꯫ ꯃꯄꯤꯗꯨꯁꯨ ꯇꯥꯔꯛꯂꯦ꯫ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒꯕꯨ ꯑꯁꯨꯝꯅ ꯋꯥꯔꯧꯒꯗ꯭ꯔꯥ? ꯃꯤꯠꯂꯨꯗ ꯏꯔꯥ ꯏꯍꯧꯔꯕ ꯅꯨꯄꯥ ꯃꯥꯒꯤ ꯂꯪꯂꯕ ꯃꯃꯤꯠ ꯑꯗꯨꯅꯁꯨ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯤ꯫ ꯃꯁꯥ ꯄꯨꯝꯕ ꯐꯨꯡꯒꯠꯆ ꯀꯞꯅꯤꯡꯂꯤꯕ ꯑꯗꯨ ꯈꯪꯖꯤꯟꯗ ꯃꯥꯏꯅꯧꯕꯤ ꯃꯈꯥ ꯇꯥꯏ꯫ ꯑꯩꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃ ꯇꯥꯍꯟꯕ ꯉꯝꯈꯤꯕꯁꯨ ꯅꯪ ꯈꯛꯇꯅꯤ꯫ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯗꯣꯔꯛꯄ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯂꯦ꯫
पेंदब लिसिंग क्या फोंदोक्लगे खल्ला माल अथिंग हाइबदो लेता नुपीदो मखा ताई नुंगसिबसिसु नंगने इफमदा फावहनखिब नत्र मसि नंगना तंबिखिबनि नंगना हंजन लाक्तुना इफमदा तोइना कायहौबनि माने नंगबुसु इना कफनबनि साथीबा वाइसिना नंगने इबु सुमखिबनि हेबु माइके खंगदना गाहुन बिखिबनि खावांग चेंदना खांखिबनि असिगुम मिकुप असिदा करीबु खल्लिबनो मतंग मचादा याइतम माना सांगलई नंग एबुदि नुंगसिब्रा नुंगसि ऐ नंगबु नुंगसिबगे नतब्रा इकाय खंगदे बे अमगुम ऐना ननाक्ता अंजन लाखिबा मसि नंगना खैगे खंगदे हौजिकसु ऐगिदमक्ता नंग लेपिबा ngamkhidra heibu kyam kuina otkige haibano nathada kanagumbi amabu china konsinduna thamlaga adugumba wahi ama nachindagi ngangtokpa ngamliba nangse ingaktaba ngamde madudi ngakyoba kungol second krada kaikigadobo usina tungkoibadi yar nangdi yam phattaba mi nangna satagi khanba mi migi awaba uraga momo nokliba nangi thamoin nangne bot base puthongna solidako नुपी से खक नतना नुपा ओरिबा मासु कपी असक नुक्सेबा मिकुबसिदा कपलोगे हाइबा ngamba नते कना उद्रे हाइबगी मतादा माइनोबी यामना कपी थमोगे मरल फुंगदोप सलेपति चिम्बालसिना नंगबु नुक्सिदे आइदोख्रगा हेगी थमोय सिना क्यामुक यामना सोपा क्यामुक यामना काइबा हाइबदो नंगना खंगद्रिबा कैगिनो नंगबु दनबा लोलसु नंगबु दो मुनिंगबा फावबा नंगी ना पाव तारुगे हैना खलसु लोना ना पाव लोंग ना बहनबा नंगी वाकलदा खनबदा नंगावबी ओइदुना पुनसि लेब नंगबु नुंगसिमनबगिदमक इमा इपाबु थागदुक्तुना चटपा अवावा क्या मायोकनबा मसि नंगना कै खंद्रेबनो हेगे नुंगसिबसे नंगना फागिनि ऐना खनब्रा पोखाइरकपनि मतम क्या कुइना फुंजनदुना थमख्रबा मैगे चिंगमा पोखाइरकपनि अयेत अपन अमत लेता ngasi loina haidoragli wakhal ma phaina chaluraba nupado pukning yamna nungsirakadawri masu kapngang tawdun haire nangmu nungsibagi damakni nangna maike khangdana chen khrabasu aina nagina nakta lakliba nangina tungiliba makeup tuda aina kya haraujaba pukning nungsiba henman khibagi ahin kya kapkhiba nangbu lapra haiduna hanjin nangmu ngai khiba adu panangdi heibu kai hubiram laga tumina dumak lesin khiba babana bagi pau phangboda ayum da halakhibani nang nei bu adiyong na khanbiram gani haibadi ai khankhib leite mane nang de ege sonba tanja pu yeng bani ai ge thamoi ma sakti nang na su khangbi de khaigino nang gi thamoi ge warol kya ma usidi phomda khangaliba khangba ngamdre ai phazan ba ngamdre losan na thamba ngamdre अदु योंग कपखर ए नुगाइते ओदोक्तुना लैरंबी नुपीदो एकदम मंगोंदा अमुक येंगदुना एना मतम अमदा खनकी नुपाना पाम्बिद्रे हाइबा खंगना नुपा सिगे मनाक्ता सुरु नैसनुना लैरिबी इचिलोइजिंगबो इकाय खंगदबी तौंगंबी अमनि हाइना खनकी अदुबो ngaside aisu khang nungsiba magi mayaise kayada kaliban ngaside aisu ikai khangdabe haibadoi isage punsibo mama leitan uhanjari aiga thingnarubana nang suwadu natalei anaba punsi lambi tuda chalaga nangi nungai boizer thamoi de yekraba nangi mami kaktok pangam gani haiba thasade ai sungtha thasade nangna nungsibi bangam libaise kya talai ba pharaban ai nang kawba ngam gani thasade वाइसे महाइरका नुपीदो यम साथीना कपी नुपी सिगी मनाक नकना याइतम मासो खरे हेना नकना चंगसिली कपकनो नुंगाई एकबदा तानखलप मतमी कपाउना देहनाबदी असी हाइदुना याइतमबा खुचा सिंग अदो थांगदुना नुपी मागी पिरांग बदे थोकपिरी माइनो बिमासो वांगांगदी नुपादुना तौरिबा थबक्तुदा मा अपन मसु पिरुदी ममाई लुक्थदुना कपचरी नुपा मनी सादना याइतम माना सुहारी हुजिक्ति ऐसु नंगोंदा एत पपिरु
ꯅꯪꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯤꯡꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯈꯞꯂꯅꯨ ꯃꯥꯏꯅꯧꯕꯤ ꯈꯣꯡꯐꯝ ꯂꯦꯡꯉꯤ ꯃꯁꯥꯗꯣ ꯈꯔ ꯃꯅꯤꯡ ꯍꯜꯂꯤ ꯃꯄꯤꯗꯨꯁꯨ ꯊꯨꯅ ꯅꯥꯟꯊꯣꯛꯏ ꯏꯆꯦꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯏꯆꯦꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕ꯭ꯔꯥ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯊꯨꯡꯍꯟꯒꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯤ ꯃꯥꯅ ꯍꯦꯛꯇ ꯃꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯇꯔꯥꯏꯅ ꯄꯤꯈꯤꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯂꯝ ꯌꯧꯅ ꯄꯤꯈꯤꯕ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯃꯆꯠ ꯑꯃ ꯍꯥꯏꯒꯦ ꯅꯨꯡꯁꯤꯕꯁꯨ ꯅꯈꯣꯏꯅ ꯍꯧꯕꯤꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯍꯧꯕꯤꯔꯝꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯂꯩ ꯁꯤꯟꯖꯔꯛꯄ ꯃꯤꯀꯨꯞꯇ ꯅꯈꯣꯏꯅ ꯑꯃꯨꯛ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯕ ꯑꯋꯥꯕ ꯃꯩꯖꯥꯛ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯇꯅ ꯈꯪꯍꯧꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯨ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯄꯨꯟꯁꯤ ꯑꯁꯤꯃ ꯍꯤꯡꯂꯛꯄꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯀꯞꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯞꯂꯦ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨꯗꯅ ꯅꯨꯡꯁꯤꯕꯕꯨ ꯂꯥꯏꯅ ꯈꯜꯂꯤꯕ ꯃꯆꯠꯇꯣ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯣ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯌꯨ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯔꯣꯏ ꯍꯥꯏꯕꯁꯨ ꯉꯝꯂꯔꯣꯏ ꯅꯪꯅ ꯗꯨꯛ ꯊꯤꯅ ꯀꯞꯄꯨꯔꯒ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯀꯞꯂꯤꯕꯁꯤꯅ ꯀꯩꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯛꯂꯕꯅꯤꯅ ꯃꯄꯤꯗꯣ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤꯗꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯀꯞꯅ ꯀꯞꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕꯤ ꯈꯔꯗ ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅ ꯄꯥꯎꯖꯦꯜ ꯑꯃꯗꯤ ꯄꯤꯕ ꯑꯣꯏꯁꯅꯨ ꯂꯨꯍꯣꯡꯕꯒꯤ ꯑꯋꯥꯠꯄ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ ꯑꯩ ꯅꯐꯝꯗ ꯌꯧꯍꯜꯂꯛꯀꯦ ꯑꯩꯃꯛꯅꯤ ꯈꯟꯅ ꯊꯝꯕꯤꯌꯨ ꯑꯩ ꯄꯥꯝꯗꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯃꯃꯤ ꯑꯣꯏꯒꯗꯕ ꯈꯨꯗꯤꯡ ꯄꯣꯠꯁꯛ ꯑꯃꯇ ꯑꯩ ꯃꯐꯝꯗꯨꯗ ꯄꯨꯁꯤꯟꯈꯤꯕ ꯄꯥꯝꯗꯦ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯇꯁꯦꯡꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗ꯭ꯔꯥ ꯅꯪ ꯑꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯂꯥꯏꯕꯛ ꯐꯕ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯐꯝꯁꯤꯗ ꯀꯣꯏꯕꯤꯔꯛꯑꯣ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯦ ꯂꯥꯛꯀꯦ ꯏꯆꯦꯕꯨ ꯍꯪꯕ ꯂꯥꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕꯗ ꯁꯣꯏꯗꯅ ꯀꯧꯅꯁꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯌꯥꯏꯐꯕꯇ ꯑꯣꯏꯕꯤꯌꯨ ꯃꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯃꯥꯏꯅꯧꯕꯤ ꯆꯠꯄ ꯍꯧꯏ ꯉꯥꯏꯈꯣ ꯅꯨꯄꯤꯗꯣ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯃꯃꯥꯏꯗꯤ ꯍꯥꯟꯅ ꯑꯣꯟꯊꯣꯔꯛꯇꯦ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯌꯥꯏꯇꯝꯕ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅꯗꯤ ꯈꯥꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯈꯥꯝꯂꯔꯣꯏꯒꯦ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯄꯤꯔꯥꯡꯗꯤ ꯄꯣꯞ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯃꯥ ꯋꯥꯁꯨ ꯉꯥꯡꯗꯦ ꯀꯞꯅꯤꯡꯕꯗꯣ ꯈꯥꯡꯒꯠꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯃꯨ ꯁꯣꯔꯗꯣ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯖꯒꯦ ꯆꯠꯈ꯭ꯔꯦ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯃꯊꯃꯣꯏ ꯌꯥꯝ ꯀꯥꯏꯅ ꯆꯠꯈ꯭ꯔꯦ ꯀꯟꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯅꯤ ꯆꯤꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯇꯦꯟꯕ ꯋꯥꯍꯩ ꯑꯣꯏꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯅꯤ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯨꯛ ꯃꯔꯧ ꯂꯩꯕ ꯋꯥꯍꯩ ꯑꯃ ꯅꯨꯄꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯤ ꯁꯣꯛꯂꯦ ꯌꯥꯏꯇꯝꯕ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯛꯂꯦ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯕ ꯋꯥꯈꯜꯅ ꯈꯨꯗꯤꯡꯃꯛ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯈꯟꯈꯤꯕꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯌꯧꯗꯕ ꯀꯅꯥ ꯑꯃꯒ ꯀꯔꯝꯅ ꯃꯄꯥꯡ ꯁꯦꯝꯒꯅꯤ ꯈꯟꯈꯤꯕꯅꯤ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯊꯤꯖꯕꯅꯤ ꯑꯄꯥꯝꯕ ꯂꯩꯔꯥꯡꯅ ꯅꯥꯆꯣꯝ ꯁꯦꯝꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯍꯧꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯔꯥ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯍꯧꯔꯦ ꯊꯣꯛꯂꯤꯕ ꯏꯍꯧ ꯑꯁꯤꯒꯤ ꯃꯔꯥ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯒꯝ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯒ ꯂꯥꯏꯖꯁꯨ ꯄꯨꯛ ꯍꯧꯒꯠꯂꯤ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯤꯗ ꯃꯥꯏꯅꯧꯕꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯥꯏꯖ ꯆꯠꯂꯁꯤ ꯃꯥꯏꯅꯧꯕꯤ ꯀꯞꯂꯦ ꯍꯥꯏꯕꯁꯤ ꯂꯥꯏꯖꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯕ ꯃꯔꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯃꯥꯏꯅꯧꯕꯤ ꯃꯉꯣꯟꯗ ꯌꯦꯡꯂꯤ ꯆꯠꯂꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯃꯥꯏꯅꯧꯕꯤ ꯃꯥ ꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯃꯇꯨꯡ ꯏꯜꯂꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯕ ꯃꯥꯜꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ
ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯏꯪꯊꯅ ꯂꯥꯏꯖꯥ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦꯗ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯈꯤꯕꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯅ ꯂꯥꯏꯖꯥꯁꯨ ꯈꯨꯝꯃꯤ ꯅꯤꯡꯁꯤꯡꯂꯤ ꯃꯥꯒꯤ ꯃꯀꯣꯏ ꯃꯔꯥꯡꯗꯣ ꯎꯕꯗ ꯑꯉꯥꯡꯁꯤꯡꯅ ꯑꯀꯤꯕ ꯐꯥꯎꯅꯈꯤꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯥꯏꯖꯥ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯤ ꯀꯞꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯏꯅꯧꯕꯤ ꯌꯥꯝ ꯀꯟꯅ ꯈꯥꯡꯖꯤꯜꯂꯤ ꯑꯩꯅ ꯌꯣꯡ ꯃꯥꯜꯂꯦ ꯍꯥꯏꯔꯨꯕꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯁꯝ ꯃꯀꯣꯏ ꯁꯤꯠ ꯅꯥꯟꯅ ꯀꯛꯂꯒ ꯂꯥꯛꯈꯤꯕꯗꯣ ꯉꯁꯤꯗꯤ ꯃꯤꯠꯇ ꯂꯣꯏꯅ ꯎꯔꯦ ꯃꯥꯏꯅꯧꯕꯤ ꯌꯥꯔꯦꯕ ꯈꯟꯖꯤꯜꯂꯅꯨ ꯅꯪ ꯑꯃꯨꯛ ꯀꯞꯂꯛꯄ ꯇꯥꯔꯦ ꯂꯥꯏꯖꯥ ꯉꯁꯤꯗꯤ ꯃꯥꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯍꯧ ꯅꯨꯄꯥ ꯑꯃꯅ ꯗꯣꯛꯊꯤꯅ ꯀꯞꯄꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯕ ꯅꯠꯇ꯭ꯔꯥ ꯂꯣꯏꯔꯦ ꯃꯥꯒꯤ ꯋꯥꯔꯤ ꯉꯁꯤꯅ ꯂꯣꯏꯔꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯂꯥꯏꯖꯥ ꯃꯥꯏꯅꯧꯕꯤ ꯃꯃꯤꯠꯇꯨ ꯄꯣꯝꯂꯦ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯀꯞꯂꯛꯏ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯣꯏꯕ ꯑꯁꯤꯗ ꯀꯅꯥ ꯎꯈꯤꯗ꯭ꯔꯥ ꯄꯥꯈꯠꯄꯅ ꯂꯥꯏꯖꯥꯅ ꯀꯟꯅ ꯊꯦꯝꯖꯤꯜꯂꯤ ꯌꯥꯏꯇ ꯃꯃꯥꯁꯨ ꯉꯁꯤꯗꯩ ꯃꯇꯝ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯥ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗꯣ ꯉꯛꯅꯩ ꯑꯣꯖꯥꯁꯤꯁꯨ ꯑꯉꯛꯄ ꯐꯪꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯦ ꯍꯥꯏꯕꯈꯛꯅꯤ ꯀꯅꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯨꯕ ꯅꯠꯇꯦ ꯃꯆꯦꯒꯤ ꯃꯤꯇꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ इचिक चिकप मफमनी कना चंगंदना थंबनी लेकोल सेनबी माली क्याना लूना नाना अदुमक थमलमनी नुंगसिरबा मचेगी मिटमांगदा याइतमा यामुने येंगी इरा चेंदुने येंगलिबनी मिटिंगदो थवा यावद्रबा मचेगी मितमनी मची लेंगदना लेबली मोमोंता सुनोकली तमना चंगसिली मची एसिगे मनाकदा कुरुकुदा कुन्नना फमी मितम असिगे मखोंगदा नासुना हाइरी मचे माबु तानबा चे नोपा युमार नोपागी थौना ओइगदबा ओइ खरदि चेना हाइबियो हवाबु इपा कसिदगी नोपा करमना चटकनी ए हवारे चे ने नाकता लेमलबदी असुमना सुवारम लोइदबदी याइतंबा कप्पी मफम असिदा अमुक लाक्तना मासु मखा समथदुना कप्पी याइतम मागी मतौबो लैसिना सुलोना येंगली कना उहंदना येंगबनी मनारा येसिगे मरुमदा लेप्तुना मखोलदी थोक्ता याइतम मसा निक्तुना कप्पी मचिंदा वाहि क्या मसु तपना सोली खरा लापना लैबा मरमना नुपा माना हाइरिबा वारोलदी लैसिमाना तासनबा ngamखिदि अदबो नुंगाइदबदि फावि अचुमरा लामना थमख्रगा मियोइबा मोइरुबना लैसिमाना सु नुंगाइदबा फावबनी इमुंग अनी अमता ओइना यानरबनिना लुहोंबगी मतम सुलेबले अफबा नुमित अमा येंख्रे नुपी मयुमना थुजिनबा पामलको मरमना यारिखै थुजनबा होनरकपनी मतंग मतम चारे खन्ना लुहोंबगी बार्टोन चटपा होख्रे उपु कांगदोल लांगसिनबा लोइख्रे चंगदबा पोलम खुदिमक सिनबा लांगबा लोइना लोइशिलक्रे याइतमा मागी इन्विटेशन कार्ड तो लैसिगी मफमदा लैरबा मरमना ngasi लैसिसु याइतंबा माबु उनबा लाक्ले हॉस्पिटल दा लैरमगद्रा खन्ना हॉस्पिटल अदुदा चटपनी अदबो हॉस्पिटल असिदा लैरमद्रे मसाना यहोलो हाइदुना सिनरकपनी पिरमदबदी यादे याइतंबा मागी मयुम तमना लैसिदा लाक्ले मपा इबुंगो सलाइगा हाना मायुक नै सलाइने लैसिबु पुशली युमयाइ का तमना इबेमा चंगलो सिरे त फमजिलो होय बाबू मचागी का लेरिबा तोमदा ओंखत्तुना सलाइदो मचाबु कौरी अतोंबा इपागी तोंबा नंगबु नबा मी लाक्लिने मखादा मुक्ता कुमलो नोंखलम ममाई लैसिदा मोनसिलै इबेमा ngak famloko nakoi sarlani hoy papo isala kusidi kari jani yani da papo pukse ithan thali kem charoi gi ओ फरे फरे गाइरो गाइरो नकोई सरपु nga गाइरो को
Ipa mapana ngak leirukige. Phani babu. Salai da tabli thokre. Leisi do angak pa phawi. Adu kanna leikiba salai na ison sona leiramba sida ma hena ngakre. Thola roidra haina khanbani. Adu bu yai tamba thoklei. Stair adudagi ma tapna kumthai. Harau nungaibagi maithong nati. Leisi mana uriba. Amakwa maithong ni yai tamba magi. Sofa leiriba domda jangsilaktuna yai tamba ma sufamlari. Leisia, nang laglidana. Hoi sir, lai. Kari leire, chumna sum lakpro. Invite matang piram kya haiduna lakpani sir. Kanagi baino. Leisi do kumde haifam mama khangdana ipang pangsinduna lei. Nupi magi matau duraga yai tamba mana so bam na mondrang sagatuna. Oh, nangi se ay bab tare. Hoi mai hairam dana nangi ontok na thuram leda. Kaina na baton chana bro. Sir, ay nati. Itap tap thaba leisi gi wahi do taraga yai tamba chingnari. Bekadu dagi invitation card ama lokthoga leisi na sinari. Sir, se maino bi luhong bagini. Yai tamba wangang khidri. Pirakliba card aduso matap na loksali. Nupa sida yam nungaitani yenglaga leisi na maija kya ma khangna duna lakle. Waba yaba swajakre. Itado thamoi di yam chitpin. Khankiba madagi hongdabin. Adubu magi damakta khalaga masina phari ningduna ekhoi mayam tanaraga sinban. Masina so magi awaba kokpoirasan. Mayam na wamankre. Matung tarko punsidadi afabata warasan. Wai se mairaga yai tamba card adudi yingi. Cover asidasu chawna thari. Chinglemba wets Mainubi.